Tungan se phongi amasung social media gi maruoiba I paw khar miyam da share tawjage Kuki Khul Lomda Changkhibadagi Thiba Khangdre. Haukiba October 9 da Imphal East ki Uyumpok awang lekai digi wakhal khara soirba myoy ama Pukhau Terapur mamangda leiba Kuki Khul Lomda Changkhibadagi ngasi phawba langla langjin khangdana leire hairi ngasi phawba Thiba khangdana leiriba myoy asi yumkhaibam santi masagi sahine humfuga mari apokpa leikhidrba khamba kawi imung manungdagi phangba pawgi matung inna mahak wakhal matek soidun leiba myoy ni hairi Haukiba October 9 gi ayuk pung 13 tabada Pukhau Terapur mamangda leiba brick phil lomda satkhiba labukta thabak suduna leiba khunja singna una hauki brick phil adu hendolaga satang melei haina kauba Kuki Khul ama lei mahak hairiba Kuki Khul asida sanglamgani haina thaznari amasung imung manunggi maikeidagi tekta kaidana thadok piro haina asumna phongdorakle Makatarakpa update ta sakhangdaba singna uripok sorbon thingel horangbam lekai da leiba sorok haibam amarjit masagi sahine kun gataruk apokpa sorok haibam herojit ki yet thangba khongda nongmaina kaplam le hairi kanana kari marum gi damakta mahakpa nongmaina kaplam libano haiba sabsana khangba ngamdri hairi Makatarakpa update ta naga taba mafam singda ngamkhai sambal khaba yaroi haina phongdorokre Naga Village Chief Federation NBH CF Manipur Laukiba Warip ki matung inna Bharat Sarkar na Indo-Myanmar border ngamkhai paringda sambal khaba ki thabak chatharakliba asi naga singna sagotanaba amadi border fencing khaba ki mayokta lepna warip laukhre hairi Bharat Sarkar na paikhalakliba ngamkhai sambal khaba ki khongthang asi United Nations Declaration on the Right of Indigenous Peoples ki matung inna naga singi right pu singnabana maram oiraga mari leinaba President Chairman amadi Chief na Bharat Sarkar na paikhalakliba ngamkhai sambal khaba ki khongthang asi sagotanaba NBH CF Secretary SN Darthor Peter na khuyek piduna thadorpa serol amana khangalagli hairi